ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯐꯠꯇꯕ ꯍꯦꯛ ꯇꯧꯔꯤꯈꯩꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯛꯀꯅꯤ ꯁꯦꯜ ꯈꯥꯏꯕ ꯃꯤ ꯐꯥꯕ ꯂꯦꯞꯄꯤꯌꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯁꯨꯛ ꯋꯥꯅꯔꯤꯉꯩ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯤꯉꯩꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯛꯀꯅꯤ ꯁꯦꯜ ꯈꯥꯏꯕ ꯑꯃꯁꯨꯡ ꯃꯤ ꯐꯥꯕ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯃꯟ ꯂꯝꯄꯥꯛ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯌꯥꯁꯅ ꯁꯤꯟꯕ ꯃꯥꯂꯦꯝꯒꯤ ꯌꯣꯒ ꯅꯨꯃꯤꯠ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯥꯛ ꯁꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯁ꯭ꯇꯦꯠ ꯍꯣꯝ ꯄꯥꯏꯔꯤꯕ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯍꯥꯏ ꯂꯩꯕꯥꯛ ꯀꯟꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯊꯣꯛꯍꯜꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯁꯦꯜ ꯈꯥꯏꯕ ꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯟꯕ ꯗꯨꯀꯥꯟ ꯑꯃꯠꯇ ꯐꯝꯕ ꯉꯝꯗꯕ ꯃꯤ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯄꯨꯕꯒꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯂꯦꯞꯅꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯨ ꯂꯥꯛꯄ ꯂꯦꯞꯈꯤꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯃꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯂꯦꯞꯄꯨ ꯑꯩꯈꯣꯏ ꯑꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯀꯟꯈꯤꯁꯤ ꯌꯦꯜꯍꯧꯃꯤꯗꯒꯤ ꯂꯥꯛꯂꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯈꯣꯡꯐꯝꯁꯤꯡ ꯑꯁꯤ ꯆꯦꯠꯅ ꯂꯦꯞꯈꯤꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯑꯩꯈꯣꯏ ꯈꯣꯡꯐꯝ ꯂꯦꯞꯇ꯭ꯔꯤ ꯃꯐꯝ ꯂꯩꯇ꯭ꯔꯤ ꯄꯥꯏꯔꯒ ꯇꯥꯎꯔꯒ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯌꯦꯜꯍꯧꯃꯤ ꯀꯟꯕ ꯍꯥꯏꯕ ꯏꯁꯨ ꯑꯁꯤ ꯅꯠꯇꯕꯤꯗ ꯑꯇꯩ ꯏꯁꯨ ꯂꯦꯞꯄꯤꯈꯣ ꯍꯥꯏꯅ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯇꯣꯏꯅ ꯎꯅꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯂꯦꯛꯁꯟꯒꯤ ꯀꯦꯝꯄꯦꯟ ꯂꯥꯛꯄꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯃꯤ ꯄꯨꯁꯤꯜꯂꯒ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯕꯨ ꯀꯅꯥꯅ ꯊꯨꯒꯥꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯦꯡꯕꯤꯌꯨ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯍꯛ ꯃꯥꯡꯍꯟꯗꯅꯕ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯑꯗꯨꯃꯛ ꯐꯥꯎꯅꯔꯤ CSOꯁꯤꯡ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ ꯎꯅꯗꯨꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯇꯣꯏꯅ ꯈꯟꯅꯈꯤ꯫ ꯍꯟꯗꯛ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯐꯤ ꯁꯦꯠꯄꯣꯏ ꯁꯦꯠꯇꯕꯣꯏ ꯃꯑꯣꯡ ꯃꯥꯟꯕ ꯌꯥꯝꯅ ꯏꯖꯠ ꯌꯥꯎꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯍꯥꯏꯕ ꯃꯑꯣꯡ ꯇꯥꯗꯕ ꯋꯥꯉꯥꯡ ꯎꯏ꯫ ꯑꯩꯍꯥꯛꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯏꯖꯠ ꯂꯩꯕ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯕ ꯏꯃꯥꯁꯤꯡ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯗ ꯏꯃꯥꯁꯤꯡꯅ ꯍꯧꯖꯤꯛ ꯄꯦꯟꯗꯕ ꯂꯩꯕꯗꯨ ꯎꯅꯁꯤ ꯍꯪꯅꯁꯤ ꯏꯟꯁꯤꯜꯂꯒ ꯆꯠꯄꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤ꯫